ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎ ꯄꯥꯎꯆꯦꯒꯤ ꯂꯧꯁꯤꯡ ꯄꯨꯀꯩꯒꯤ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯐꯪꯕꯗꯤ ꯅꯠꯇꯦ꯫ ꯁꯦꯜ ꯐꯅ ꯌꯥꯝꯅ ꯄꯥꯏꯔꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯍꯛꯆꯥꯡ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯐꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡꯗ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯎꯔꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯅꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯐꯪꯂꯣꯏ, ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯝꯕꯩꯁꯤꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕꯗꯤ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯅ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯒ ꯍꯛꯆꯥꯡ ꯑꯃꯗꯤ ꯋꯥꯈꯜ ꯐꯅ ꯂꯩꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯇꯧꯒꯗꯕꯊꯕꯛ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯕꯗꯤ ꯋꯥꯈꯜ ꯋꯥꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯥꯊꯩꯗꯨꯅ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯈꯨꯗꯛꯀꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯇꯥꯗꯨꯅ ꯄꯣꯊꯥꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯦ꯫ ꯏꯁꯩ ꯉꯥꯏꯍꯥꯛ ꯇꯥꯔꯒ ꯄꯣꯊꯥꯕꯅ ꯀꯥ ꯍꯦꯟꯅ ꯃꯊꯧ ꯆꯤꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯨ ꯄꯣꯊꯥꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯍꯣꯡꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯑꯍꯣꯡꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯇꯒꯠ ꯇꯦꯡꯅ ꯊꯕꯛ ꯇꯧꯕꯔꯣꯝꯗꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯁꯥꯅꯗꯅ ꯂꯥꯛꯈ꯭ꯔꯕ ꯃꯔꯨꯞꯁꯤꯡꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯎꯅꯗꯨꯅ ꯅꯠꯇ꯭ꯔꯒ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜꯗ ꯃꯇꯝ ꯁꯥꯡꯅ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯀꯌꯥꯁꯨ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯋꯥꯕꯁꯤꯡ ꯀꯣꯛꯈꯤꯕꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯦ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯗꯒꯤ ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ ꯑꯃꯗꯤ ꯋꯥꯈꯜꯅ ꯏꯇꯣꯝꯇ ꯂꯩꯅꯤꯡꯕ ꯐꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯃꯤ ꯑꯃꯠꯇꯒ ꯎꯅꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯀꯥ ꯍꯦꯟꯅ ꯇꯤꯟꯕ ꯃꯐꯝꯗ ꯆꯠꯇ꯭ꯔꯕꯁꯨ ꯑꯅꯛꯄ ꯄꯥꯔꯛꯀꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯩꯅꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯊꯝꯒꯗꯕꯅꯤ꯫ ꯄꯥꯔꯛ ꯑꯗꯨꯗ ꯌꯨꯡꯂꯤꯕ ꯑꯄꯤꯛꯄ ꯄꯤꯂꯔ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯏꯁꯥꯅ ꯏꯁꯥꯗ ꯋꯥꯍꯪ ꯍꯪꯖꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯅꯠꯇ꯭ꯔꯒ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯃꯇꯝ ꯂꯦꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯂꯒꯗꯤ ꯍꯦꯟꯅ ꯐꯖꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯃꯁꯤꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯀꯥꯎꯊꯣꯛꯍꯟꯅꯕ ꯑꯃꯗꯤ ꯂꯩꯔꯝꯕ ꯁ꯭ꯇ꯭ꯔꯦꯁ ꯆꯥꯡ ꯍꯟꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯆꯥꯕ ꯑꯃꯗꯤ ꯊꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯛꯆꯥꯡ ꯑꯃꯗꯤ ꯋꯥꯈꯜ ꯐꯅ ꯂꯩꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯗꯥꯏꯠ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯔꯤꯂꯥꯏꯕꯜ ꯁꯣꯔꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫